Matanda miyam pum namang nadamak pangnaram lagani makasi Islamic singer da ya kugi Islamic singing da haibetare yamna kugi kumang chausil liba dumba kugi naha makhaktang ni Oza Ishaque Ali Sheikh ku kugi ngasi paramsila makumoyna chinba gongsa da bakayama kai kokpiraga kugi election buki da makta dabo hanna kunungai ba pongkok cheri amati taram cheri Ani surak pada koi oza da ki han no makta hai jabata Jadi singing line dah hari kena yang ngalingi betul betul akan surat le, bahujit pi Eigi study ga, jadi yang macam rakta bah masulai beri na yang kan nadi masih itu terjadi itu bukan kerana macam na tabiri bah mesti pampiri bah tu kita thak takar kasih kona sebab itu, bahujit tu ini. Yang nungai je udah, zana bahujit ki cangsil bah kongjeng sedai dah, kugi Islamic singing kakak nata bida. Tongan ba general line da su koi medical line da ya koi changsin biri hai basi koi ta matam da jayam nungai ji adu loin na ni rak su boina koi na oja ki mafam da gi koi khangjeling ni basina oja gi koi gi mahai masingi thak si kadai yau ba thak ta gi hauraga singing si changsil lap gi horakki bage aduga koi gi hai ba koi gi singing gi thamam thoram si koi gi thabak si changsil lak pase singing gi thabak si changsil lak pasi Aku kanagi mating dagi natragana kari thokdok urubadagi kari motivation oibe event kumbal laiki bedagi masi Ishaque Islamic singing se koi singara ma oirage gaina zada phaubi rakhi bese karam matam dagi phaubi rakhi amadi kari thokdok wathok na motivate tawbi ki bagai dum soja tum panbiram ai kharsum tamjage aseng bagi haragadi ahan ba aina stage da thoga perform tawba khotpa horak pasidi aina sumning sing jabada 2004 sidayda aiko jamiatul yun saidana kanglup amalerami moina yamna toina aiko ki chahi ki oina competition kirat amadi nat ki competition si sinba madu aina sum aiko ki yawbudi pamjaraga sum yawbudu ngamjada ba daida ko ki akoi bida leiriba aigi yamba Sirajuddin aibu yamna thauna pibiba aduga aigi yamba mamang sidagi Maulana Abdullah haidana makoina tambidana yalana ise ko ki urdu ki natama Samane sirate Mustafa haina toba na dama sumaina tambi dana madu akoi ki competition tu da yauze ki madu ni hal han bani adugi atop da so yamna yaukre adugi makha tarak padadi Manipur ki mafam ayam da pangtok pa competition sing sidaida ai adum yauza dana mana matum adum fangje adu ahan ba sakpagi oina ingonda ithilama laki ba saknem gi apa ma polok ki bagi wari sida hairagana aigi ustad lai ki daraba Maulana Naeemiddin Husami Allah Taala na mahaku awang ba jannat ki From the Tambibo Isanu, the Mahangon the Gaina, Quiki Kenosi Fangzadana, Mahangon the Gang on the Itilzi Fangzadana, Mesapki, Natsing Yamna, Nalingatam, being amatam the Gangzadana, some Honaze, the Ainasung Zaba Pamzaru Baduna, some Karagara Sakpa Corpus, the Mayamna Pampi, Kitana Ina, School Gachat Paside, the Lampida Halakpa, Equilekai Yalaman sings in a Pazan, the Nasakan, the Natoba, Pesaka Yampi, the Natobayam Toki. Otherwise, some Torok Padagi, Tamatam some Torok Padagi, Aina, Han Boina. Equigi
oza Akbar Ansari irongdagi mahak si loina zaki madu aina jingsingzabada 2009 oigani hana kale 2009 sideda I class 10 kazaba matamni madana class 9 10 kaba swai sidagi aina adum khara khara tamba haujarai adagi oza Akbar Ansari sidi yamna renowned lyricist amani ana mangondagi mayek kasi lauzadana sum tanazadana aina amuk tune ga sum tawzaba amuk tahanjaba ka tawi madagi di matung tarakpadadi aigi oza mesap Naeemiddin sideda aikoigi oza Akbar Ansari sina sinabire ana mesap siga loina jare adugi matungda yamna kawbangam daba mesap ka loina kipagi wari me amalai madu tension jaraga mesap tagi mathang aikoigi mesap ki kalik oina leminari uncle Tez Khan Manipur gi masak naiba aikoigi Naat ki ai bani aduga aikoigi oza Islaw Rahman Marifat ki saknai raba lamyan basingni oza uncle Safikur Rahman makoi gi maka tarak pasi deida koina oza koi thawal muijing dagi oza Abdul Razak makoi su lyrics oina aigi mayek yam phazaba mayek sing ibiba sumain mathang 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 loina raktara ngasi phawgi thak si de sum lakchabani sumain thamjage yam phajana ozana su takpire hoji ozara su ozagi haiba tare ozagi oza Ishaque Ali Sheikh ki tonga toan ba ustad sing su ozana khara su panbire aduga akoi ozana hairi ba ustad sing sidagi direct akoi sak pa horak pagi lambi simadi takpire adu ozana hoji like tambiru mai tammuri ba hai tare oza ustad sing se masina takpi bagi matungina takpi dana akoi puthok pi ba competition gumba adugumba akoi tong Manipur ki manung amadi Manipur ki mapan gumba da competition gumba chalu ba yaw ki bra madu da chalu ba yaw kana ke award and achievement phang ki ba legi de madu sukitang tambiram Manipur manungi competition sing di mayamna adum ikhang khangne re yamna yawrakhi yamasing yam yawrai adugi matung dagi akoi musabaqatul Quranul Karim haidana aikoigi India whole India gi oina toba musabaqa ama madu 2003 chahi dumakta da oirama le ai 2003 natraga 4 oiramgani ai ningsingdre ara hairi ba chahi sidaida aise amma para na aikoigi amma para se sigi para aroiba kuntra suba 30th chapter of the Holy Quran sigi chimpha pu bagi akoi Manipur pumbagi oina competition ama tauki darulum sidai tauki bani madu da ai yauza basi da ahum suba position taraga koi Manipur gi oina represent tauzaraga amma para thidabagi aise Assam da chacharui matamdu da chacharu bas de koi mufti Siraj Ahmad sahab adagi koi gi Hafiz Idris sahab mayam yawi nagi aigi imanaba mufti Munis hojik adagi mufti Munis ki koi gi baba koi riba Maulana koi gi mesap loina punna yawmin na chatpani mi yam chatli madu gi duma ahan ba koi gi khongchat ni madu da koi all India gi ni first attempt oi bani koi madu de achievement laite koi participate tawjaru badu kaktani ani suba chacha basina 2007 sida aina class 6 tambalo isalak paswai sidida aise Manipur gi oina azan competition se koi chahi om da pangthokpa musabaqa amagi aduda Manipur dagi aise second oina selection pangdana Manipur dagi aise chacharui maduda koi manga selection phangba sidida madu so azan competition do koi Manipur dagi chatli sidida adadi am yame state dagi lakpa koi khalak pasing do adumai tawi adu moi mi tara khanbani mi tara se khalli ado akoi consolation prize phangai akoi position makti akoi lobo ngamjarakte adu maina madu da soi azan competition tu tawrai atop padi ai madagi di akoi gi makhata na adi ariba akoi gi state level na taba national level ki competition sing sidai saruk thoina ya ki de maram di Naat ta oina ai emphasis pi gre Naat ki di national level competition sing ji akoi na Manipuri Naat ta hen thawaya no sakcha bani na urdu Naat si sakpa haijaraga su hek urdu aseng ba lol lonja basing du gate koina tawdabnina adugi stage du de koina competition yaw makti chachadre aduga Manipur gi miyam gi apamba Naat Marifat sing sida oina sum khara khara oja sing sigi liching makha du da chathajarak pan adumai yanungai jeja ozana huji huji ekoi gi mangda thambiri basi ozana Manipur gi manung da pangthokpa competition khakna tabida tongan ba Manipur gi mapan da pangthokpa competition kaya da su saruk yaduna lai aduga achievement kaya ma su fangbire haibini oja yamnungai jeja makha tarakpoino oja dagi ekhone khangjing ni soja ozana hairiba Islamic singing gi mai kai side sangsi laktring mamangda masi mudi koi khangjare si phawgi thak ta ozana Islamic singing side sangsin birai bisimadi adu masina to khaina thangra kanda general education dana oja si kadai koi hobudai hongna kadai da koi mai masing tambirakpa high school gi level adu higher secondary amdi graduation kadai mafam da tambirakpa aduga madugi wari dusu mati amtang oja thambiyo
han bade aise aikogi public academy haisida yamangang oiringida tamai madudagi bengun higher secondary na hojik leiriba matamdu de bengun junior school laina hairami madudai class 6 pau tamjara class 7 dagi namuk MR bengun public school sideda I metric thai matriculation loirakan de da imphal da aikoi imphal public school sideda class 11 tamjara mana class 12 ka ba sideda aigi personal oiba problem khar digi aisi yum damuk adi school si drop tawi chahi ama aduga ai koi city chanambam thambo higher secondary school ina mayang falgi sideda ai 12 si 2013 sideda thaja bane madui matung dagi ai college tawi malambi college da oda chahi ani tawramaga adu chahi ani gi manung sida su ai si as a part time job oina ai private school amada ai koi teaching si ka tawjarami adugi matung du da ai ngonda adi koi gi allah gi thaujal dagi koi gi lambi am sinbi raktana ai si MBBS ki apam badi leijaba adu madugi coaching ga chatana khotana koi tawba khotpagi side ngonda facility si laikhidaba adugumba kitang support tip oigadauba material sing natraga gi mung manungi adugumba condition khara wat padagi ai pangthokning ba singdu ngamjakide adubu allah na lambi am sinbi rakpadagi koina 2016 sidagi ai se adumaina MBBS tawba panda chatkibani aduga hoji hojik chatha jadana ai MBBS ki aroi bachahi da hoji hojik leijari bas yam nungai je oza si akhoi da thambi bagi oza na thambi bagi matung inna oza si subna tangi Islamic singer am oi betana tana general line da su pingai dagi hauna akhoi phaba school da tamaktana asidi akhoi medical student amoina Russia da akhoi medical student amana medical gi study chatari haibani yam nungai je oza makha tarak pada oza dagi khoina khangjaning lipsi oza Islamic singer natraga Islamic singing haibesi Islamic singing ne haibdi khanga kanda ozana Islamic singing sida karam ba makhal gi shaisak singno ozana sakpiri sina aduga ozana saiba ekogi singing mayam sing de shaisak sing sida ga haitare kwaidagi henna khuloi be shaisak sina karam ba ekoi shaisak sing oiriba aduga hairiba shaisak sing sina kana dagi lobi ba ozana buding sai mamang da su thambi khre ozagi ustad sing maramda hairiba ustad sing duna dum tambi ba oiga doribra kamaina hairiba ekogi shaisak makhal sida ozana ekogi expert amo oiba ngambi bano aduga kanana takpi tambi ba tawbano haibdum soja angtang madum su thambi sembagi di ekogi aina sakchari basi ayambana naat ka marifat ka hamd ga nazam ga ngaktani do masida ekogi hamd haibasidi allah rabbul izzat pu thagat pa adu ni ado hamd ado ekoina naat singji tamba sigi tamba matamda aina khuloi ba haiba ma leitra hari ba jaga singje naat marifat hamd nazam singje dum sakchai ado naat hamd hairagana allah bu thagat pase allah gi matik magun thagat pase ni aduga naat hairagana only rasulullah sallallahu alaihi wasallam prophet muhammad ki maram da thagat padu khatang oigadori ban ana sigi makha tarak padan nazam hairi se siswa koi gi kari hai taram allah ga mapu ga manai ga ki marakta leina ba mari gi matang da koi gi miyambu puning chingsin ba adugum ba makhal gi sai saksing ne do marifat sidana mod ani lei ahan bada marifat ai basi koi gi mi ani na jura paraga sakpa sai saksing si marifat ni maduda naat oibe yai hamdo be oining bo oibe yai han hai basu yawi aduga marifat si ai koi gi marifat ai bo wahi sidagi artha lautharaga na allah bu masak khangba allah bu miyam sina mapu sembi ba mapu si bo masak khangna na bagi asom gi sidaida thim sideda sagalaga sakpaduni haina hai basu yawi ado sumaina leire ado sising se ai hari bo za sing sidagi yam batam zabani ado naat ki oinadi malana Naeemiddin husami dagi ayam batamjai aduga atai sing jugi de koi oza le hori basing aidi hojik aikoi ga loina jari basing se masina maroina aikoi lamjing lamtak pi batobune aikoina sengna di lam sida kaisu khangjaba natte maram de akoi gi sida course naina tamba khotpa haibana chingbadu leitabani na hana traditional gi system do oza guru ama nai jaraga madaida sum gara tamjabani aduga adu sakjabani haijaba tayo yam nungai je ja aduga maraktana miyam da aikoina khangan jering wa fama makakna aikoigi asujik live streaming da pizari basi minute 10 khaktamak ngaire minute 10 ki matam si koi leiragadi soidana pung manga haibadu tasilaglagani pung manga chapchana taba matam dagi miyamna koigi tawbirapa call sing pick up tawjagani aduga koigi lengsin biriba koigi pangal laktagi athoi ba singi koigi episode 1 gi special guest oi biriba ozadagi haibadi mingona panjarabada Ishaque Ali Sheikh tagi koigi akupa koi hangbini ba wahang sing do koi hangbi ba agani makha tarak point oza gi hujujik chathariba khongjang sidaida ozana hujujik pambi ba tongan ba ekogi Islamic singing sin nataba
tongan ba topa akhoi oja gi kari kari gi hobby sing leibiba keki tobo pambiba aduga hojik jiksi lockdown gi matam so ibni noja akhoi medical study si su akhoi off oina akhoi off period leibiram ko toba mali off season da leibiram do mali hariba matam sidai da kam matam lenbiba amadi hariba seksek sing si dum sagar matam lenbi ribran ta tongan ba masi matam lenbi na ba hobby gum bo jagi keki leibiba du sung tatak bi hojik makki oina di akhoi gi aige class ki oina di sum chathari haiba tai adi online mode ta dum chathari whatever akhoi gi practical gi darkar leiba sing duna akhoi adi Russia da muk hanba yaraba matung du da muk chathabagi adumaina plan lei aduga chahi gi wenadi matam gi wenadi mangzadre haitare online da sum chathajari banina aduma chathajari aduga ozana haibi khibada hobby gi matang sidi aina yam pamjaba sidi akoi gi singing si hobby ni masidi akoina adi yam commercial oina profession amani na haibi yadreba ada sidi ai hobby ni singing si so at the same time asumaina ai gi hobby si akoi gi kanose poetry akoi saireng wareng ibase masi maso aigi hobby oije aduga singing sema hobby oije bani ani sinia maru oina ina pamjabase ado ai isagi oina hairaga di ai Islamic kanose theology haitar kogi religious studies it so ai puning changna adi thijin ba humjin ba amadi naina jabase am interested oije adum so adumaina thamsaki yam nungai ja hojik kogi live streaming da kogi pi riba number sidai da miam na dum phone tobirak pa hojik hore aduba hojik makti minute kitang wali bana maram kan dai khoi call sing si incoming call sing si khoi receive tawjadri suksoi sadan mak pung manga hek ta matam da adongi phone khoi receive taw nabagi damta sem saduna leijari oja hojik phone su yam lai oja marak ta no oja phone sing si paikhat ringai da oja dagi khangjaning is oja hojik oja medical student amasu biri loin Islamic singing si da su yam pajana khoi changsil le masida oja tung da oja na paikhat ke na khanba Islamic singing da bo ere natragana medical line si da bo ere ai matung da di simadi tawge masi madi oina bai khusem da yade masi madi ai tawda yade gena khanba kai plan leibiba haidok pada kaida ba singdo ja tang haibi biar ga di tambio tungi sidi aseng badi Allah na hena khangi ko ade koina pamuraga su oi roidaw busu oi gadra oi roidra haibu di khangba natte adu ba apam badi yamna lei ade koi gi community gi damakta thabak yam tawningi hana dagi su hona ai koi gi community gi service haiba tare ada sida yamna interested oi jarai ana sugumba mayam gi yai fanabagi adagi handaraba singi mateng tawba aduga education da maru ina mahai masingda mayam gi ko hojik lei ribe education system adagi kai krase kitang pamza da yam lei masi atopa ko gi platform ama da oina haina bana fani adu ko hojik lei riba system mayam ama ko asoiba lei banina social reformation lom da su khara adi thabak tawning ba ku thaning ba su lei ai gi profession sina profession oigraga su aduga singing gi line sida di ai isana isagi achin ba madi isagi thabak na maram oiraga hojik kai thoi ba matam amada kai thom ba dumaina kai thok ngamjadra fau dusu koi gi home studio gumba ma tawraga gi hobby oijabanina madaida akoi bu nungsibi ba koi gi lamjing loning ba kana gumba sing leiraga di makoi ga tana jaraga loina jaraga anaw anaw ba mayam na taning ba kari kra khra same ge sage haina khanja badi lei adubu Allah na pangan pibi ga dori bra pibi ro dori bra yem mina batar yam nungai joja hairi bas sesak makhalasi sakpa sonba matamda oja masida thoido hendongna sendum phangubagi wadu madi ekoi leitre habisi koi su tajare kangjare adu tasengno jana hairi bahiram sida changsin biri su paisa tange natraga masidagi phangakpa paisa kharaduna agi punsi hingna bo hona jage natraga na madudagi ai punsi hodok jage gaina tawbai potuma soi ora maroena khanjai maramdi kaino haikanda hairi ba seksakchi sakpa matamda paisa lupam phau phangbagi hiram sansam phau leite habsimdi kukmang su loina khangjeja aduna ojana haiba sesak makhal sida su yam ngan na changsilakiba aduga aikogi general study su aikogi marang kaina yam phajana leptana aikogi chatharakpa aphaba school singda tamba adu loina na marak sidai do jagi pasu ngan na laikidaba sigi marak sidai da kamain to no jagi financial support se kana na to biam di kamaina minister i haibin sing do da petang thambe ardi mado kitang thambio masi samna hairabada aikogi mamaji pensioner di oibani adubu pensioner amana ngasai family siam big oiba 8 siblings oirakpanina madugi adune na ngasai panjaki ba aina direct kaigumba ma tawning bagi supportive oiba factor mayam ma changbase masi kitang phangkidaba lei adu si paugi thakda la ise maroina lagi thaujalni ani subada mayam gi duani aduga aikoigi
ai isagi oinasu honabasi lepchade de koi gi singing sina asai habi ki batu maina earning ki di wakal tawjade adu taw de haidana su ko koi gi mayam na kari gumba kanda singing tawba sing si de da adi yamna mawong maril ta da treatment koi gi pi ba khotpa tawba adu di yaning de ai isagi oina di kaidar ga su tungi khallaga nauna la ibasing si khallaga adu masigi sidagi earning gi wakal laite ado isagi oina ngalingai matamdagi class 12 hek loi khima matamdagi ai coaching center ama isana oina self style tutor ama oina aije mathematics physics se ai isagi su yam ta hainarak pa hana ngang oiring edu competition yam yaurai maduda aina haina jabo oibuda ai su ngamnina ai su earning tawba yai hai wakalo lamada adu maina aije hauki mayamnadi yamna chahi no malli haidana haina biki ada tamna ai si hona jaraga du maina teaching si tawraga aise earning si khar de dum tawjar e haja batai adui matung dagi aina graduation tawna su ai coaching yam lawrami adugi mathang da akoi gi school sing da su ai part time oina to akoi period khara dum lawraga dum aina khar di tawi aduga akoi gi mama gi pension khar siga adum ain tawraga adum khara adum hona jabani yam lungai jeza hojik ozana thambiri basi हारिबा सैशक्सिना पैसा फंगबा सिनफम अमा ओइबमक नत्रगसु हारिबा सैशक्सि सैबा मियोइसिंगसिदा अंगमबसिंगना मतेंग पांगसिनबिदबा तारगदि कनागुम्बा मियोइसिंगदि सकपा लेखिबा सोनबा लेखिबा यावबसु याइ हाइबे वाफमदुनि अदुगा लोइना हारिबा सैशक्सिना अकोइ सेन तानबैदमक्ता संगसिनबा नत्ते हाइबा ओइरगसु सेन यावद्रगदि थबकसि केमते यारोइदबो फिल्म ओइबनिना कनागुम्बा खंगबा ओबसिंगना अदुगा हिरमसिदा पाम्बिबा मियोइसिंगना सैशक्सि पाम्बिबा मियोइसिंगना सपोर्ट तौबिबा फाइनेंशियल सपोर्ट पु ओइरो अदुगा इमोशनल सपोर्ट पु ओइरो सपोर्ट तौबिदब तारगदि हारिबा सैशक्सिंग से हिंगनबदा खर लुनी हाइबा वाफम नि ओजाना थम्बिबसि ओजा याम थगाचेरि ओजा हजि कॉल सिंगसु अखोइ लेप लेतना अखोइ लाक्सिलकपना मरम मरगे अखोइ कॉल सिंगसि अखोइ लखनबा तौजगे ओजा ओके कॉल सी मुक तत्रे ओके कोई कॉल में कल हो सके जा हेलो अस्सलाम वालेकुम हाय बियो मिंग लाइफम हाय बियो हान बमक्ता द मिंग लाइफम हाय बियो मोयरांग कोक्ता दगी सफिया हाय बियो मोयरांग कोक्ता दगी सफिया ना खंगबिरिंग सि करिनो हाय बियो तो लेंसिन बिरि बगे ससिंग असि लेंसिन बिरि बगे ससि इस्लामिक renowned singer Ishaque Ali Sheikh ni habiyo Ishaque Ali Sheikh tagi kariwang hangbining habiyo tapiyo hairiba aikogi saisak pa sengba saisak pa si kanawer ओके ओके एनीवे मसाब नेमदिन ना सा बसु याय हाइबनी इसाक ना सकपा दी ओइदबा माले हाइबनी ओके एनीवे अदुबु ओजा मसाब नाइम सी ओजा इसाक अली गिदी यामना मरु ओइबा उस्ताद अमा केंगने तकपि कोई ओजा कोई इसाक अली शेख तगी कोई तामिनसी फोन थंबिरो थैंक यू ओजिक क्वाक्तादगी अखोई इचल मककना हजिक तौबिरकपसि हजिक जादा ताकपिबि सेदुनि मदु लांथोकपे यारगदु मति अमतंग थंबिरमो रमजान नि नको नाट सोन बसे मयामना पाम्ब थाक्तुदि यौदबा याय दु आई मतेकमा ngangजगे चलसि कि खलगा ला ई करम हाइनी मदीना आकाए मदीना दी थमुइद लैरे तामी करम हाइनी मदीना तामी करम हाइनी मदीना रोजाए अतहर दी वाखल दलैरे
lapi karam hai ni Madina akai Madina di thamoida leire mayam gi khallaga ai naat sigi ai bazo ai panjage maramdi mase ai baze koine hek koine saaga asak pamidu to phau kiba duga ai base panbiram dab sam nungai tabse yawi adana ai base uncle Tez Khan haina Lilong dagi mahang na ibibani duga ai gi mesap Naeemiddin Husami na sakpiban yam nungai ja mathang dai khoi kolam sulai kol se tong lakhalaga kanano khangwini si Waalaikum salam ming laifam haibiyo ai mang fol bengun dagi Rezwan Basai haibiyo Rezwan Basai ki kari wang hangbining ba lengsin biriba Islamic renowned singer Ishaque Ali Sheikh dagi kari kumini haibiyo hoi aina hangani se akoigi marifat ki sabak se yam challenge oiba challenges face taw mayam haibi kre ado asi marifat ki institution gumba samoni music industry gum le sumaina planning kai ke lebi ke koi establish taw bia ba aduga asi matang ka plan biram adu mari from to khanjarong kanbiyo napol na do lambi ni haibado adu matiang dan ko biram loi birabra hoi hoi kon thambiro akoi Ishaque Ali Sheikh dagi akoi wahang sisi paukuma mati akoi from the khanbireba rachi taminarasi hojik oja akoi caller sina ningsing biribasi akoi Islamic institute sing si ampau laitaba aduna maram morakanda Islamic institute sing si lingkhatpagi tawbagi hojikta Manipur gi akoi renowned singer sing sina kai kai sinbi langbi ba laibra haiba wang sini aduga loina loina akoi caller na khanbiram bai sei simtanga khudol tambisi aikoina institution gi matang sidi ai ithan kakna ding ambadi natte ada mayam punmin naraga kai kai to baya habadu koi hanadagi khana jaduna lai adu lam sida kathokpa madi matam mang bangam bamyoi kara hena changi hana thamjage aduga punna tomina bagi tangai fadaba lai hana khanjai aduga nato ai mate matang thamjage napal na doja kilambi ne habase aigi anirak suba puthok chakhiba jannat ka rasta haiba eset adu te yaw kiba aigi oza irong dagi Akbar Ansari na ibibani sakpe arba napal na doza ki labini sabar na jannat ki rastani napal na doza ki lambini sabar na jannat ki rastani pamza bahayengi panthung khal hausi mafam sida mate kam tak samai tawje yam nungai jere aduga oja aikoina khangjaningi si oja dagi hojik oja na budi mathang oina ai seisu akoi lanthok piri aduga oja na khwaidagi henna akoi oja hojik phawdo jana aikoigi shaikh sida hai batare aikoigi punna naat kumba marifat kumba nazam kumba si punna punsalakanda sekaya kumba di sakre aduga hariba singdugi marakta khwaidagi oja henna oja na pamena khanba kaktang oja miya mangda tang khudol tambiram be araga dim tambiram ai hojik phawdo chawrakna 60 mukti akoi toramane hena khale adumai khale ai wakal 60 gumbadi ai isagi oibada yam nungai jere technical gi khudong cha daba kitang